Matam khara tumina leiruraba matung ikang KHANG-HOUDANA ngarang numidang Koutruk maning CHINGTHAK lomda leiba Kuki Shing gi Leipham Dagi drone mari manga Koutruk ta Paishillakpadagi Khunja Shing Meepainarure drone sing aduda nongmai kapluraga nongalakpada combing operation chatharakadra haibagi akiba leibana Koutruk ki Khunja Shing nongmai maru amu fawa kapkide hairi Thokdok asi ngarang numidang pung 8:30 khara helakpa aduaida thokibani KHANG-HOUDANA drone mari manga Koutruk ching leikaida leiba MR amadi IRB gi temporary base camp amadi khulngakpa singi Leipham mathakta yamna nemna koipai pairaga leiramba thengnarakibani drone sing adu kuki na pairibra natraga Assam Rifles na pairibra haibadu khangdabadagi Khunja Shing Meepainaduna mayum-mayumdagi chentoknaraklaga Koutruk Khunyaida hangliba relief camp ta changjafam logduna laikhe drone sing adu Koutruk ching leikai Khunyai amadi Khunogi nongthakta minute nimfu rom pairamlaga Koutruk maning ching lomda amuk paisinke matam ikan kanadana Koutruk chingyang mathak lomda nongmai round manga taruk kapthak kapkibagi makol Khunja Shing na tanaki hairi